Manipur da punna khunda minari ba furup singi marakta maitei furupta atamnana mafam kharada changba yaroi haiduna kihan khanganduna warning pirakliba ITLF ase unlawful organisationni haina Manipur leingak na laothokpiyu haina Republican Party of India RPAT walege National Secretary Maheshwar thounaojam na fongdorakli. Wafam ase elite trophy Kongbo uchekon khunongna sinduna first 5A side ET men's open football tournament loishin bage Kongbo uchekon khunong da leiba reso ground da pangthokiba thoramda chief guest ke warol piraduna fongdokibani. Thoramadda Maheshwar thounaojam na makata na hai Manipur ase hauzik tangdu leitaba lamdam ama oiba natri Manipur da chalai kiba president rule gi matam loiduna anobo miyam ki oiba leingak ama lakpa amasung leingak ase na lamdam ase ke chawkhat thorang gi thabak thoram kaya leptana paikhalakliba ase tasengna harauba fawi adumakpu chahi ahum rom thoklakliba irang ase ge waroishin ama puraknaba leingak amasung pumnamakna honaringai cherakta ITLF kauba loop amana honariba pumnamak ase manghannaba Manipur da khunda minariba furup singi maraktagi maitei tabu atamnana mafam kharada changlakpa yaroi haiduna warning tawrakiba asedi laibak thibani masida Manipur gi leiriba leingak ase na makhatana irang ase amuk thoklaktanaba asegumba akanba wafam thamliba ITLF kumba loop ase unlawful organisationni haina laothokpiyu haiki Nakalamromda thoramga mari lenana mahakna hai Manipur ase culture amasung sports na malemda masak tak e haibasi miyamna yanaraba wafamni wafam ase thoram khudingda saruk yariba singna adumak haiduna laklibani adubu Manipur gi mai purakliba sanaroi amasung artist singbudi kanana sumateng pangbidabagum uba fanglei culture amasung sports ko ena leiriba mari leinaba department akan bamiting changbiduna tungda Manipur khaktana tana India pumbagi mai purakadariba sanaroi amadi artist singbu leptana mateng pangbiu lamdam ase da sanaroi amana Manipur gi mapanda mana lauraga lakpada mahak pumyam changdana okpi bagumna sanaroi aduna maipak na bohonarakpada thengnarakpa awabada da sup mateng pangbisi sanaroi sing ase ayamba na leitalairaba imungda pokpa sanabada maipak na bohonarakpada awaba kaya marop mayoknei Maramasina sanaroi singna waringai matamda mateng pangsilaka Manipur amasung India gi mai purakpada mateng pangse haina mahak na makhataki Manipur da infada any lakpa any jati lakpa kana thumdai thingse adubu jaga khadagi ITLF ko organization na ko changme yaroi koi lakpa da kedo ko ye kedo ye mo haibani style da harbasidi jiki ko organization da rabina pian na unlawful organization haina